Wangkhem Youth Congress Committee ki President Sri Wangkhem Robinson Singh na luchingduna Wangkhem Kendra gi manung channa lairiba Hayellabuk polling number 32/11 da Wangkhem Kendra gi MLA amasung President Manipur Pradesh Congress Committee ki President su oiriba mahaki meeting makada Pothole Singh Mensinkhre Wangkhem Youth Congress Committee ki President Robinson na makata na haikibada Hayellabuk ki lambi asi black topping taunaba work program da hapkibani adubu Double engine lengak na kaktatkibana lambi gi chathok chasin kayada khudong chadaba mayoknaba asibu yenglaga kharada oirasu safanaba haiduna khongthang asi paikhatchabani haiki Kendra sigi lambi thong ayamba fachilaktabana maram oiraga Wangkhem Youth Congress Committee na angamba level da Kendra gi mafam ataisu mathang manaw naina yengsinjaraga semjinnaba hotnajage hainasu makata ki koi ngasi se Hayellabuk ki kogi Hayellabuk get tagi horaga koi nung je koi hojik thabagi thaba aduni masi kanone koi Wangkhem Youth Congress Committee na koi gi thoni jing khara lai haraga ngasai sigi lambi sida ida praja jinga chatok chasin tawda to kimatik khudong cha da mayong na ba aduna masi koi gi lekai sigi club ki chinnaw jing adagi koi gi committee se yawi be chinnaw jing na kon je koi gi Youth Congress Committee da pibi rak koi matung inna koi gi honorable MLA mingona pajarabda CK Megachandra gi meyang makhada koi sumaina koi gi lambi je haidi phibam chadana lei lambi gi saruk khara se koi nung na tawraga kadang chapana na ba mayam chatok chasin da document problem oiba masi khara da zut khana na ba haidana koi nung tawraga leveling ma semaga sum chata jarak pani koi masi Wangkhem Kendra gi manung da ayamba lambi se phatte adubu phatraga so koi he na khudong chada ba mafam jing koi ni yengjaraga tawdama yadaba mafam khara khara koi na khallaga koi thamjaba level da mai tawjabani aduga masi koi gi Hayellabuk ki oni yamna laibak thiba haigadra haibadi koi gi lambi je koila thab nanaba gi damakta work program se koi honorable MLA na tawraga thaga chagi bani madu koi gi double engine gi lengak sina program jing se kakpada yawgi bai tare yam laibak thiba moina adu sigi posida da koi praja sing na su dagi Wangkhem Youth Congress Committee gi mai kai dagi su amadi honorable MLA gi mai kai dagi su yamna nungai taba sum problem kaya amadi mayong nari adubu tangai phadana sataba yadaba nungju thagi matam na ko oirakpaga masi koi kitang saphana na ba tawse habagi pandam da sumaina koi tawjabani aduga Kendra si da koi gi lambi je ayam phattaba se masi koi dum yengthanjaraga yare mom khaide koi angamba lebenda konana bagi pandam duma de koi lejari madu mathang manaw naina koi chathaja nana ba koi dum khanaraga tawjen tawne adu koi hojik yawbi se koi gi aigi right library se so koi gi Manipur Pradesh Youth Congress Committee gi koi gi General Secretary ki tawbu biri ba koi gi yamba ibomcha masu yawbiri aduga koi gi committee sigi yung Wangkhem Youth Congress Committee ki thongmi sing ju amadi lekai sigi club amadi sinaw ki kunna koi tamsi tabu asi araga tagacha